Thoubal district ke Laithau amade Moltham khun anigi marakta thokiba iraibak iramdam Manipur ge ningtam langi khongchatta thawaina pontha pikraba Athouba tara humdoi ge KUMWON Thouram ga LOINANA Ningshing Khubam Maikhum Hangdokpagi Thouram Lakliba December 3 da Pangthoklagani Thouram asida laibak miyam khudingmakna saruk yabiyu haina Athouba tara humdoi Ningshing Thouram lop miyam da paujal pirakli Athouba tara humdoi na yata khiba Imphal East district ke Andro khunau torong thel Kamu Koireng Integrity Park ta ngasi pangthokpa Paumi singa unaba amada Athouba tara humdoi Ningshing Thouram lop ke convener na hai haukiba ing kumja lisingani kunga humdoi da thokiba laibak thiba thodok aduda iraibak iramdam gidamakta thawaina pontha pikraba Athouba tara humdoi bo ningsingba oina Athouba tara humdoi Ningshing Thouram amasong Ningshing Khubam Maikhum Hangdokpagi Thouram Lakliba December 3 yumsa kaisa poinu gi humni panbada pangthoklagani ayuk ki pung nipan dagi hauduna Athouba tara humdoi na yata khiba Andro khunau torong thel Kamu Koirang Integrity Park ta pangthokadawriba Thouram asida lamdam asida lairiba mipum khudingmakna saruk yabiyu LOINANA Ningshing Khubam asibu sagatna bahona bada wakhalgi pangalgi potki amadi sengi mateng pangbirakpa singbo thagatpa phongdokchari amadi Ningshing Thouram asidasu saruk yabiyu haina so lop asina miyamda paunjal pirakli Haukiba sahi 2023 gi December gi tang 3 da Laithau village da Dr. Laikhidraba Manipu Imarepa Iramdamgi Lampunda Kawaina Ponthapi Kraba Athouba tara humdoi ki KUMWON Thouram Lakliba December gi tang 3 2024 asida Pangthoklagani amadi Maikhum Hangdokpagi Thouram asida laibak miyam punamakna saruk yabiyu